मणिपुरी वर्सन वर्कशॉप ऑर्गेनाइजिंग कमिटी की मीटिंग पांगथोकरे विद्या भारती शिक्षा विकास समिति मणिपुर डिपार्टमेंट ऑफ एजुकेशन समग्र शिक्षा मणिपुर गवर्नमेंट ऑफ मणिपुर का पुनः खुसमदुना 3 days workshop on reforms in school education of Manipur haiba thimda pangthokiba workshop adugi organizing committee gi oiba meeting ama Bal Vidya Mandir Palace compound Imphal da pangthokre ngasi pangthokiba meeting aduda Professor Maibum Chorjit Singh President Vidya Bharati Shiksha Vikas Samiti Manipur na preside tauki loinana KH Dinesh Kumar Singh General Secretary Vidya Bharati Shiksha Vikas Samiti Manipur na guest honor Laishum Jatra Singh, founder member Vidya Bharati Shiksha Vikas Samiti Manipur na special invitee oina sarugyaki. Val Vidya Mandir Palace compound Imphal da pangthokiba meeting aduda NEP 2020 mari leinana makhatana tawrakadaba thabak sing maramda kupna khananainaki. NEP 2020 ga mari leinaba government na paikhalakpa thabak singda support tawba hainasu warep lauki. Meeting adugi khudong chaba lawduna numit humni chupna chathakiba workshop adu sinbada achoba thodang lawduna sarugyakiba college ki oza sing research scholar sing expert sing aduga volunteer sing da certificate of appreciation su yenthoki.